Irel tumthaba haibadu yada ahingduma nupi mabu ningsingduna adumak leikibani. Nonga lamdai aduda tumthakibani ma. Nupa ma na mikap thoklakpadadi korauhanba ipama su thoklaktuna atiyada nganthoiramle. Irel haugatnabu hotne adubu ma phat haugatpa ngamde. Masa pumba mai hauba makai saduna leirame. Pung mapan tasilakpadu phauba haugalaktabaduda Lalaima Irel gi room tamna kakhale. Room gi thongdu amurak anirak kakak thillaga change. Irel bu kauduna changle. Da Irel, tabro da Irel. Thingi hogolo bobokna makhada kumo na hayi. Lalaima mana hairibadu Irel na tai haibagi ingit amata phangdrabada. Mana koirak naksinduna hanjina mo hangle. Da Irel hogolo thingi bobokna makhada kumo hairi. Asuma muksu hairakpan. Irel mana machi phau lengdabaduda Lalaimana Irel gi masadu nomduna haudoke haiduna Irel gi makutu thengle. Nupi mana thenglakpa mikuptudadi nupa gi masadu mai hauba makai saramle. Da Irel mai hauba makai sarina sasi kamai tawni sidi. Lalaima maikai maridu yengi aduga nakanda leiriba taweldo phatlawi. Leiriba bathroom tamna taha changki. Mikuba ma leiraga ising khara yaraga thokle. Tawelduna isingduda luphallaga kabak shungdoklaba matungda Irelgi mamai mamit amadi makhut adu taweldugi matingna nanthoi. Sagatlibadu khara makai hanthanaba haina. Irel Lalaimana masada tawelna lumthorakpadudadi magi mamai mamittagi Magi chimcha oina ururaba mali haire iphat. Chimcha ai koksuchi ai kuliam ta chageba. Ai yamwai. Irel gi machindagi nganglakliba wahai khara asina Lalaima pisumanidu sukchinaduna tapna sol. Kanano chimcha haisina. Ai sibu magi chimcha oina ururajala. Naraga choiro yam lole da Irel nangse. Nupiga koibra da Irel nangse. Ahidi da Irel gi chimcha sunatana. Wai kharasi haiduna nukfe tawi Lalaima kaibu khallubanu khangde. Aduga hiyainu amadi banu tanaba kaure. Masuna kaubagi khonjal tarakpaduda hiyainu ipa pakhatna. Maikaidu tamna chele. Kaidobu yauri isuthoibiye. Bubo da Irel si masayam sare makok suchi e hayi kamai tawduino. Hiyainu ipa pakhana Irel gi masado paiduna yengi. Sidi mai hauba makai saridana. Ishu thoibiye guli amta lawru chuchal guli pijanaba tawsi. Bobo da Irel di ngasigi kaishu charamkhiroye kainoma hana pijabana phatro. Bhabka oirudi aidi chalo banu dane Irel gi breakfast semaga puro hayo aduga guli dusu lawru. Mekup phade banu. Goliga breakfast ka puraduna changle Lalaima makhoini. Irel da breakfast tu pijaraba tungda goli du hiyainu mana pije aduga haire. Ngayhak pothajar sanu Irel si akhoi su thoklesi ngahak leiraga mu yenglesi ko masa sagatpadi khara makai hanthabagum tawre. Asum leiramliba hiyainu banu amadi Lalaima Irel bu tumhallamduna rumdudagi thokle. Lalaima mai thongda nungaitaba matawga loinana babuk amadi banu tadanaba tablap soli. Da Irel naba pharo. Aina maram oiraga da Irel na nabase ai tasengna nungaitaba phawi. Thuna naba pharo ko da Irel. Asumikup ama yenglamduna wahai kharasi solaba tungda tapna rumgi thongdu thingjilamduna thokle. Nungthilgi pung amamuk taraklaba matamni. Irel masado khara phar tapna haugalakle. Mana haugatpada nakanda ising yawa bowl aduda tawel ama luptuna leiribadu uraduna machinda sumsonje. Pupukna oijala. Ina naringaida sum machabu yengsinbirise. Room aduda dum leishinba hinadraduna room dudagi kumthare. Irel kumtharakpa ubada hiyainu da onsinduna haire. Haima Irel nangbu nasa khara nungairabo
ꯑꯧ ꯕꯣꯕꯣꯛ ꯅꯨꯡꯉꯥꯏꯔꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ ꯅꯪꯒ ꯄꯨꯟꯅ ꯆꯥꯒꯦꯅꯅꯦ ꯅꯆꯟꯁꯤꯁꯨ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯪꯕꯨ ꯍꯧꯒꯠꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ ꯍꯣꯏ ꯕꯣꯕꯣꯛ ꯑꯩ ꯆꯟ ꯀꯧꯔꯨꯈꯤꯒꯦ ꯑꯗꯨꯒ ꯀꯨꯝꯊꯃꯤꯟꯅꯔꯛꯑꯒꯦ ꯕꯣꯕꯣꯛ ꯆꯥꯛ ꯊꯤꯕꯤꯔꯝꯃꯣ ꯂꯂꯩꯃꯔꯨꯝꯒꯤ ꯊꯣꯡꯗꯣ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯤꯜꯂꯛꯏ ꯏꯆꯟ ꯑꯩꯅꯦ ꯗꯥ ꯏꯔꯦꯜꯅꯦ ꯇꯥꯔꯦ ꯗꯥ ꯏꯔꯦꯜ ꯍꯥꯏꯅ ꯍꯥꯏꯅ ꯔꯨꯝꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗ ꯃꯈꯨꯠꯇꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯝꯂꯒ ꯍꯥꯏꯔꯛꯏ ꯁꯥꯒꯠꯄꯒꯤꯗꯤ ꯈꯔ ꯍꯟꯊꯔ ꯃꯥꯜꯂꯦ ꯊꯥꯖꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ ꯏꯆꯟ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯆꯥꯛ ꯆꯥꯗꯈꯩ ꯉꯥꯏꯔꯤꯗꯦ ꯆꯥꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯄꯨꯡꯁꯨ ꯑꯃ ꯇꯥꯔꯁꯤꯗ ꯗꯥ ꯏꯔꯦꯜꯗꯤ ꯑꯩꯅ ꯅꯍꯜꯂꯒ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯇꯣꯏꯅꯣ ꯑꯗꯨꯒꯤꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤꯅꯦ ꯑꯩꯒꯤ ꯆꯟꯕꯨ ꯁꯦꯟꯅꯕ ꯂꯩꯔꯤꯅꯦ ꯍꯌꯦꯡꯈꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯅꯁꯥ ꯁꯣꯛꯀꯅꯤ ꯂꯥꯎ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯑꯁꯨꯝ ꯑꯅꯤꯗꯨ ꯀꯤꯆꯟꯂꯣꯝꯗ ꯀꯨꯝꯊꯈꯤ ꯁꯣꯝꯗꯅ ꯆꯂꯩꯃ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯌꯥꯏꯒ ꯍꯦꯛ ꯎꯅꯐꯝ ꯈꯣꯡꯅꯥꯡ ꯑꯆꯧꯕꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯤꯠꯁꯅ ꯑꯅꯤꯗꯨ ꯄꯤꯔꯥꯡ ꯏꯔꯤꯛ ꯈꯖꯤꯛ ꯁꯤꯟꯊꯗꯨꯅ ꯍꯥꯏꯖꯩ ꯌꯥꯏ ꯑꯩ ꯌꯥꯏꯕꯨ ꯎꯗꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝ ꯌꯥꯏꯕꯨ ꯑꯩꯅ ꯎꯔꯛꯇꯕ ꯅꯪ ꯑꯩꯒꯤ ꯎꯅꯐꯝ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯃꯈꯣꯡꯁꯦ ꯉꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯉꯤ ꯑꯩ ꯌꯥꯏꯕꯨ ꯌꯥꯝ ꯎꯅꯤꯡ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯅꯪꯁꯦ ꯑꯗꯨꯝ ꯂꯦꯞꯂꯕꯣꯏꯗ ꯈꯟ ꯑꯩ ꯌꯥꯏꯕꯨ ꯌꯥꯝ ꯃꯤꯁ ꯇꯧ ꯍꯥꯏꯅ ꯍꯥꯏꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗ ꯂꯦꯞꯄ ꯂꯩꯇ ꯄꯤꯔꯥꯡ ꯏꯔꯤꯛꯅ ꯈꯖꯥꯏꯊꯛꯇ ꯁꯤꯟꯊꯔꯛꯂꯦ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯑꯃꯨꯔꯛ ꯌꯦꯡꯂꯝꯗꯨꯅ ꯏꯁꯤꯡ ꯁꯣꯛꯐꯝꯗꯨ ꯇꯝꯅ ꯆꯠꯈꯤ ꯏꯁꯤꯡꯗꯨ ꯁꯣꯛꯂꯕ ꯃꯇꯨꯡꯗ ꯆꯂꯩꯃ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯅ ꯎꯔꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣꯒ ꯈꯥꯕꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯣ ꯆꯂꯩꯃ ꯃꯥꯅ ꯀꯣꯟꯊꯣꯡꯗꯨꯗꯒꯤ ꯆꯪꯂꯛꯄꯗ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯁꯨꯛꯆꯤꯜꯂꯤ ꯃꯁꯤꯒꯤ ꯌꯦꯡꯅꯤꯡꯗꯕ ꯅꯨꯄꯥꯁꯦ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯑꯁꯨꯝ ꯃꯄꯥꯒ ꯈꯥꯕꯒ ꯂꯩꯔꯤꯕꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯅꯕ ꯍꯣꯠꯅꯩ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣꯗ ꯐꯠ ꯈꯥꯝꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯏꯆꯥ ꯊꯣꯏꯕꯤꯌꯦ ꯅꯕꯨꯡ ꯂꯥꯛꯏꯁꯦ ꯆꯥ ꯑꯍꯥꯎꯕ ꯑꯝꯇ ꯂꯣꯜꯂꯛꯎ ꯆꯂꯩꯃ ꯀꯩꯁꯨ ꯈꯨꯝꯂꯝꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯅꯤ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯄꯥꯗ ꯑꯃ ꯄꯤꯔꯒ ꯈꯥꯕꯗ ꯑꯃ ꯄꯤꯔꯛꯏ ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯧꯏ ꯃꯇꯧꯗꯨꯗ ꯆꯂꯩꯃ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯕꯨꯛꯇ ꯍꯥꯏꯖꯩ ꯃꯁꯛꯁꯤꯒ ꯑꯉꯥꯡꯅꯒ ꯎꯔꯗꯤ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯅꯤ ꯕꯨꯠ ꯑꯃ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯏꯃꯨꯡꯂꯣꯝꯗ ꯐꯠ ꯆꯪꯈꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯀꯨꯟꯖꯣꯅ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯈꯥꯕꯁꯨ ꯑꯐꯕ ꯁꯥꯗꯣꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩ ꯏꯕꯨꯡꯉꯣ ꯐꯥꯔꯝꯁꯤꯁꯨ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯊꯝꯒꯦ ꯈꯜꯂꯤꯅꯣ ꯕꯕꯥ ꯅꯥꯀꯟꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗꯅ ꯉꯥ ꯊꯥꯗꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯁꯔꯨꯛꯁꯤꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯒꯦ ꯌꯥꯝ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯅ ꯍꯥꯔ ꯑꯝꯇ ꯍꯥꯞꯇꯅ ꯌꯥꯝ ꯐꯩꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯊꯥꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯁꯤꯗꯤ ꯑꯌꯥꯝꯕ ꯍꯥꯔ ꯍꯥꯞꯅꯗꯦ ꯑꯗꯨꯅ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯁꯦ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯂꯩꯔꯤꯁꯤꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯐꯥꯔꯝꯁꯤꯒꯤ ꯌꯨꯝ ꯑꯃꯁꯨ ꯁꯥꯖꯤꯜꯂꯤ ꯁꯤꯗ ꯂꯩꯔꯒꯦ ꯈꯜꯂꯕ꯭ꯔꯣ ꯏꯆꯥꯕꯣ ꯕꯕꯥ ꯅꯣꯡ ꯐꯥꯗꯣꯛ ꯂꯩꯅꯤꯡꯉꯁꯨꯅ ꯁꯥꯕꯅꯤ ꯑꯩꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯈꯨꯜꯁꯤꯗ ꯉꯥꯎꯈ꯭ꯔꯦ ꯑꯩꯗꯤ ꯁꯤꯗꯕꯨ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯕꯕꯥ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯤꯛ ꯆꯤꯛ ꯑꯗꯣ ꯕꯕꯥ ꯐꯥꯝꯁꯤ ꯕꯕꯥꯗ ꯁꯤꯖꯤꯟꯅꯖꯔꯕꯅꯤ ꯑꯩꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯛꯄ ꯉꯝꯗꯕꯁꯨ ꯌꯥꯏꯗ ꯑꯗꯨꯅ ꯕꯕꯥꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯕ ꯇꯥꯔꯦ ꯍꯣꯏꯗ ꯍꯣꯏꯗ ꯏꯆꯥꯒꯤꯕꯨ ꯌꯦꯡꯁꯤꯟꯒꯅꯤ ꯑꯗꯨꯗꯤ ꯕꯕꯥ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯕꯕꯥ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯆꯈꯤꯒꯦꯕ ꯀꯨꯟꯖꯣꯗꯤ ꯈꯥꯕꯒꯤ ꯂꯤꯆꯠꯁꯤ ꯈꯪꯖꯕ ꯅꯠꯇꯦ ꯏꯆꯝ ꯆꯝꯖꯕꯗꯨꯅ ꯀꯩꯁꯨ ꯈꯟꯗ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯅꯕ ꯀꯧꯔꯛꯏ ꯏꯆꯥ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ ꯆꯂꯩꯃ ꯏꯃꯨꯡꯂꯣꯝꯗꯒꯤ ꯈꯨꯝꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ ꯅꯪ ꯗꯗꯥꯁꯦ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯤꯅꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯀꯨꯟꯖꯣ ꯈꯥꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯊꯣꯔꯛꯑꯅꯤ ꯅꯆꯟꯅꯨꯄꯤꯅ ꯏꯄꯥꯁꯦ ꯊꯦꯡꯉꯤ ꯈꯨꯜꯒꯤ ꯃꯤꯅ ꯉꯥꯏꯔꯝꯃꯅꯤ
ꯅꯪꯁꯨꯅꯦ ꯏꯁꯤꯡꯗꯨ ꯊꯛꯑꯒ ꯆꯠꯈ꯭ꯔꯣꯀꯣ ꯏꯄꯥ ꯍꯜꯂꯝꯃꯒꯦ꯫ ꯏꯆꯝ ꯆꯝꯖꯕ ꯀꯨꯟꯖꯣꯅꯤ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯆꯤꯡꯅꯕ ꯂꯩꯇ ꯊꯅꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯈꯥꯕ ꯃꯥꯗꯤ ꯆꯥꯟꯁ ꯑꯃ ꯐꯪꯂꯦ ꯈꯟꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯆꯂꯩꯃ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯦ ꯁꯤꯗ ꯂꯩꯔꯦ꯫ ꯈꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨꯗ ꯊꯦꯡꯂꯛꯏ꯫ ꯆꯂꯩꯃ ꯏꯍꯩ ꯍꯩꯅꯗ ꯃꯈꯨꯠꯇꯨ ꯀꯟꯊꯠꯂꯤ ꯑꯗꯨꯒ ꯈꯣꯟ ꯈꯖꯤꯛ ꯀꯜꯂꯞ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯟ ꯊꯣꯡꯗꯅ ꯑꯐꯕ ꯁꯥꯕ ꯅꯪꯒꯤ ꯁꯛꯂꯣꯟꯗꯣ ꯅꯣꯡꯃꯗꯤ ꯃꯤꯅ ꯈꯪꯂꯛꯈꯤꯅꯤꯗꯅ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨꯅ ꯏꯄꯪ ꯄꯪꯖꯕꯅꯤ ꯑꯗꯨꯅ ꯅꯪ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦ꯫ ꯅꯪꯒꯤ ꯇꯧꯁꯤꯟꯅꯕ ꯋꯥꯍꯩꯗ ꯊꯥꯖꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯒ ꯑꯩꯒꯤ ꯏꯃꯥꯒꯅ ꯅꯪꯕꯨ ꯊꯥꯖꯕꯅꯤ꯫ ꯇꯨꯀꯠꯆꯩ ꯅꯪꯒꯨꯝꯕ ꯃꯤꯁꯤꯗꯤ ꯑꯩꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯐꯠ ꯆꯪꯈꯤ ꯑꯗꯨꯒ ꯊꯣꯡꯗꯨ ꯉꯝ ꯍꯩꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯈꯥꯕ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯅꯪꯅ ꯄꯣꯡꯒꯦꯅ ꯄꯣꯡꯉꯕꯗ ꯈꯥꯕ ꯑꯩꯉꯣꯟꯗ ꯀꯗꯥꯏ ꯐꯥꯎꯕ ꯄꯣꯡꯕ ꯉꯝꯒꯦ ꯌꯦꯡꯒꯦ꯫ ꯈꯥꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯟꯒꯦ ꯈꯪꯗꯦ꯫ ꯂꯩꯈꯣꯛꯇꯒꯤ ꯊꯥꯗꯠꯂꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯃꯥꯡꯍꯟꯒꯦ ꯑꯗꯨ ꯎꯁꯤꯠꯇ꯭ꯔꯗꯤ꯫ ꯑꯁꯨꯝ ꯋꯥꯍꯩ ꯈꯔꯁꯤ ꯎꯁꯤꯠꯇꯕ ꯑꯃꯒꯨꯝ ꯁꯣꯜꯂꯕ ꯇꯨꯡꯗ ꯈꯥꯕ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯌꯥꯏꯈꯣꯝꯕ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯛꯄꯒꯤ ꯃꯁꯥꯗꯨ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯋꯥꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯨꯐꯇꯣꯞ ꯑꯗꯨꯗ ꯀꯥꯈꯠꯂꯦ꯫ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯆꯨꯔꯨꯞꯇꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯆꯝꯗꯨꯅ ꯇꯨꯡꯗ ꯃꯩꯈꯨꯗꯨ ꯆꯤꯡꯁꯤꯜꯂꯤ꯫ ꯐꯨ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯃꯩꯈꯨꯗꯨ ꯀꯥꯝꯊꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝ ꯁꯣꯜꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯃꯥꯒꯤ ꯃꯇꯧꯗ ꯑꯩꯅ ꯁꯨꯛ ꯈꯣꯏꯗꯥꯔꯤꯕ꯫ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯊꯒꯤ ꯋꯥꯈꯜ ꯆꯪꯂꯛꯇꯕꯅꯤ꯫ ꯃꯄꯨ ꯄꯥꯜꯂꯕ ꯃꯥ ꯈꯛꯄꯨ ꯑꯩꯅ ꯀꯩꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯂꯩꯕꯒꯨꯝ ꯈꯜꯂꯤꯕ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ꯫ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯩꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯐꯣꯟꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯃꯦꯠꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯑꯩꯅ ꯅꯍꯥꯟ ꯃꯥꯏ ꯅꯝꯕꯔ ꯂꯧꯔꯛꯈꯤꯀꯣ꯫ ꯑꯩꯗꯤ ꯑꯅꯥꯕ ꯃꯌꯥꯝ ꯌꯦꯡꯉꯤꯉꯩꯗ ꯀꯥꯎꯊꯣꯛꯎꯔꯦꯗꯅ꯫ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨ ꯋꯥꯆꯦꯞ ꯄꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯆꯦꯞꯇ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯥꯏꯔꯝꯃꯤ꯫ ꯅꯥꯆꯦꯞ ꯑꯣꯏꯅ ꯀꯥꯞꯄ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯊꯥꯗꯣꯛꯇꯨꯅ ꯀꯥꯞꯄ ꯐꯣꯇꯣ ꯑꯃ ꯗꯤꯄꯤ ꯊꯝꯂꯤ꯫ ꯌꯥꯏꯈꯣꯝꯕ ꯗꯤꯄꯤꯗꯨ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯝꯕꯔꯗꯨꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ꯫ ꯍꯜꯂꯣ ꯑꯩꯅꯤ ꯗꯣꯛꯇꯔ ꯌꯥꯏꯈꯣꯝꯕ꯫ ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯁꯦꯞ ꯇꯧꯁꯤꯜꯂꯨ꯫ ꯆꯦꯛꯑꯞ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯗꯣꯛꯇꯔ ꯑꯩꯅ ꯑꯣꯏꯅ ꯄꯦꯁꯦꯟꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯦ꯫ ꯑꯔꯣꯏꯕꯗ ꯃꯆꯤꯟ ꯈꯨꯝꯕ ꯏꯃꯣꯖꯤ ꯑꯃꯃꯨꯛ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯁꯨꯝ ꯃꯦꯁꯦꯖ 3-4 ꯊꯥꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯗꯤ ꯅꯦꯠꯁꯨ ꯑꯣꯟ ꯇꯧꯔꯝꯗꯦ꯫ ꯇꯤꯛ ꯑꯃꯈꯛꯅꯤ ꯈꯣꯠꯂꯤꯕ꯫ ꯌꯥꯏꯈꯣꯝꯕ ꯍꯜꯂꯛꯂꯔꯣꯏ ꯈꯪꯕꯅꯤꯅ ꯐꯣꯟꯗꯣ ꯑꯃꯨꯛ ꯑꯣꯐ ꯇꯧꯈꯤꯗꯨꯅ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯄꯥꯔꯤꯁꯨ ꯌꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯀꯩꯅꯣ ꯗꯣꯛꯇꯔꯁꯦ ꯍꯟꯗꯛꯇꯤ ꯑꯆꯤꯛꯄ ꯃꯐꯝꯁꯤꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯎꯪꯗꯅ ꯂꯩꯁꯤꯕꯣ? ꯀꯩꯗꯧꯕꯒ ꯌꯥꯎꯔꯒꯦ? ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯑꯣꯏꯖꯥꯠꯂꯥ? ꯑꯗꯨꯃꯥꯏ ꯍꯥꯏꯔꯁꯨ ꯌꯥꯕ ꯆꯥꯅꯤ ꯗꯣꯛꯇꯔ꯫ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯗꯣꯛꯇꯔ ꯉꯥꯎꯔꯒ ꯆꯠꯈꯤꯗꯣꯔꯕ ꯈꯪꯗꯦꯗ ꯋꯥꯈꯜꯁꯤꯁꯨ ꯌꯥꯝ ꯆꯔꯥꯡꯅꯩ꯫ ꯑꯗꯨꯗꯤ ꯗꯣꯛꯇꯔꯅ ꯅꯥꯔꯤꯕ ꯂꯩꯅꯥꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯍꯩꯕ ꯂꯩꯅꯥ ꯅꯠꯇꯦꯅꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯌꯦꯡꯍꯜꯂꯒ ꯐꯒꯗꯕ ꯂꯩꯅꯥꯅꯤꯅꯦ꯫ ꯄꯦꯁꯦꯟ ꯑꯃꯅ ꯗꯣꯛꯇꯔꯒꯤ ꯊꯃꯣꯏ ꯍꯨꯔꯒ ꯄꯨꯈ꯭ꯔꯦ ꯀꯥꯏꯅ ꯅ꯭ꯌꯨꯁꯇ ꯍꯥꯞꯄꯁꯤꯔꯣ? ꯗꯣꯛꯇꯔ ꯄꯥꯔꯤꯒꯤ ꯐꯥꯒꯤꯁꯤꯗ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯅꯣꯛꯂꯤ꯫ ꯅꯣꯛꯅ ꯅꯣꯛꯅ ꯊꯛꯂꯝꯕ ꯆꯨꯔꯨꯞꯇꯨ ꯂꯩꯃꯥꯏꯗꯨꯗ ꯐꯠ ꯊꯥꯗꯗꯨꯅ ꯃꯨꯠꯊꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕꯅꯤꯅ ꯍꯜꯂꯝꯃꯒꯦ꯫ ꯗꯣꯛꯇꯔꯗꯤ ꯗ꯭ꯌꯨꯇꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯂꯩꯍꯧꯈꯣꯀꯣ꯫ ꯍꯣꯏ ꯍꯣꯏ ꯌꯨꯝꯗꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯍꯜꯂꯨ꯫ ꯌꯨꯝꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯣꯀꯣ꯫ ꯍꯣꯏ ꯍꯣꯏ ꯗꯣꯛꯇꯔ꯫ ꯑꯁꯨꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯏꯈꯣꯝꯕꯁꯨ ꯀꯨꯝꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯏꯔꯦꯜ ꯍꯥꯟꯅꯒꯨꯝ ꯒꯥꯔꯗꯦꯟꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩ꯫ ꯂꯂꯩꯃ ꯃꯥꯁꯨ ꯏꯔꯦꯜꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨ ꯇꯝꯅ ꯆꯪꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯂꯥꯛꯄ ꯎꯕꯗ ꯏꯔꯦꯜ ꯐꯠ ꯍꯥꯏꯔꯛꯏ꯫ ꯏꯆꯟ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯑꯩꯅ ꯍꯪꯒꯗꯕ ꯋꯥꯍꯪꯗꯨꯅ ꯗꯥ ꯏꯔꯦꯜ ꯑꯣꯏꯅ ꯍꯪꯉꯛꯑꯕ꯫ ꯏꯁ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ ꯐꯔꯦ ꯕꯣꯕꯣꯛꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤꯗꯅ꯫
ꯂꯂꯩ ꯃꯃꯥꯏꯊꯣꯡ ꯈꯖꯤꯛ ꯁꯨꯛꯅ ꯍꯥꯏꯔꯛꯏ꯫ ꯕꯣꯕꯣꯛꯅ ꯀꯩ ꯇꯧꯕꯤꯔꯤꯕ? ꯗꯥ ꯏꯔꯦꯜꯒꯤ ꯑꯅꯥꯕꯗꯨꯗꯤ ꯑꯩꯅ ꯁꯦꯕꯥ ꯇꯧꯕꯤꯔꯒ ꯕꯣꯕꯣꯛꯇ ꯑꯣꯏꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯔꯤꯕ? ꯏꯆꯟꯅꯔꯣ ꯑꯩꯒꯤ ꯏꯁꯥꯒ ꯅꯝꯊꯣꯛꯑꯝꯃꯤꯗꯣ? ꯑꯩꯗꯤ ꯕꯣꯕꯣꯛꯅ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯏꯆꯟꯅ ꯁꯦꯕꯥ ꯇꯧꯕꯤꯗꯨꯕꯒꯤ ꯅꯨꯃꯤꯠ ꯑꯃ ꯐꯥꯅ ꯅꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯕꯖꯥꯠꯅꯤ ꯑꯩꯁꯦ ꯅꯥꯕ ꯊꯨꯅ ꯐꯩꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯣ ꯗꯥ ꯏꯔꯦꯜ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ꯫ ꯀꯩꯅꯣ ꯏꯆꯟ? ꯆꯤꯝꯆꯥ ꯍꯥꯏꯁꯦ ꯀꯅꯥꯅꯣ? ꯏꯔꯦꯜ ꯈꯖꯤꯛ ꯉꯛꯆꯥꯅꯩ ꯂꯂꯩ ꯃꯃꯥꯅ ꯀꯔꯝ ꯈꯪꯂꯝꯃꯤꯅꯣ ꯍꯥꯏꯅ꯫ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯏꯆꯟꯅꯤ, ꯏꯆꯟ ꯑꯃ ꯂꯩ ꯑꯗꯨꯅꯤ꯫ ꯑꯣ, ꯗꯥ ꯏꯔꯦꯜꯒ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯥꯜꯂꯦ꯫ ꯗꯥ ꯏꯔꯦꯜꯅ ꯉꯔꯥꯡ ꯅꯥꯕ ꯀꯥꯟꯗꯅꯦ ꯆꯤꯝꯆꯥꯅ ꯁꯣꯜꯂꯦ꯫ ꯏꯔꯦꯜ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯍꯧꯗꯦ ꯃꯥꯅ ꯅꯥꯗꯨꯅ ꯂꯩꯔꯤꯉꯩ ꯀꯔꯤ ꯀꯔꯤ ꯍꯥꯏꯈꯤ ꯍꯥꯏꯕ꯫ ꯑꯩꯒꯤ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏ, ꯃꯥꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯒ ꯏꯔꯦꯜ ꯆꯤꯟꯕꯥꯜꯗꯨ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯥꯒꯤ ꯆꯤꯝꯆꯥꯒꯤ ꯋꯥꯈꯜ ꯈꯟꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯤꯌꯥꯏꯅꯨꯅ ꯏꯔꯦꯜꯕꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯏ꯫ ꯂꯂꯩꯃ ꯏꯔꯦꯜꯗ ꯍꯥꯏꯔꯛꯏ, ꯕꯣꯕꯣꯛꯅ ꯀꯧꯕ ꯃꯥꯜꯂꯦ ꯗꯥ ꯏꯔꯦꯜ꯫ ꯑꯩ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦꯀꯣ ꯏꯆꯟ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯐꯠꯊꯣꯛꯂꯩ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯥꯛꯂꯤꯕ ꯏꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯕꯕꯥꯅ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯅꯦ ꯏꯔꯦꯜ꯫ ꯍꯣꯏ ꯕꯣꯕꯣꯛ꯫ ꯏꯔꯦꯜ ꯇꯅꯕꯤꯔ ꯃꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯕꯕꯥ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ? ꯐꯝꯃꯨ ꯐꯝꯃꯨ, ꯏꯄꯥꯁꯦ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤ꯫ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯕꯕꯥ꯫ ꯅꯄꯥꯅ ꯍꯟꯗꯛ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯒꯗꯧꯔꯤ꯫ ꯍꯟꯗꯛꯇꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯑꯩꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯏꯄꯥꯅ ꯃꯈꯣꯏꯁꯦ ꯊꯥꯖꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯏꯄꯥꯅ ꯏꯆꯥꯕꯨꯗꯤ ꯌꯥꯝꯅ ꯊꯥꯖꯩ꯫ ꯑꯗꯨꯅ ꯅꯪꯁꯨ ꯏꯄꯥꯒꯤ ꯊꯕꯛꯁꯤꯗꯅꯦ ꯏꯄꯥꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯥꯔꯝ, ꯐꯦꯛꯇꯔꯤ ꯃꯌꯥꯝꯁꯤꯡꯁꯤ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜꯂꯨ꯫ ꯏꯄꯥꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯍꯣꯏ ꯕꯕꯥ, ꯕꯕꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯆꯥ ꯂꯣꯏꯅ ꯇꯧꯖꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯆꯟꯒꯤ ꯀꯣꯂꯦꯖꯁꯤꯁꯨꯅꯦ ꯍꯪꯆꯤꯠꯇꯒꯤ ꯁꯦꯁꯟ ꯍꯧꯒꯗꯧꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯅꯪꯅ ꯇꯧꯒꯗꯧꯕꯅꯤ꯫ ꯑꯗꯣ ꯏꯔꯦꯜ, ꯑꯩꯅ ꯉꯝꯃꯤꯕ ꯃꯈꯩꯕꯨꯗꯤ ꯑꯩ ꯇꯧꯒꯦ꯫ ꯏꯄꯥꯅ ꯊꯕꯛꯅ ꯌꯥꯅꯗ꯭ꯔꯕ ꯃꯇꯝꯗ ꯅꯪ ꯏꯄꯥꯒꯤ ꯊꯕꯛꯁꯦ ꯈꯔ ꯃꯇꯦꯡ ꯇꯧꯕ ꯇꯥꯔꯦꯀꯣ꯫ ꯍꯣꯏ ꯕꯕꯥ, ꯑꯩ ꯂꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯅꯆꯟꯁꯨ ꯀꯣꯂꯦꯖ ꯀꯥꯗꯧꯔꯦ, ꯐꯤꯔꯣꯜ ꯈꯔ ꯂꯩꯃꯤꯟꯅꯔꯨꯆꯣꯅꯦ, ꯅꯪꯒꯤꯁꯨ ꯂꯩꯔꯛꯎ, ꯏꯄꯥ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯅ ꯆꯧꯉꯥ ꯆꯞꯄꯤ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯕꯕꯥ, ꯑꯩꯒꯤꯗꯤ ꯌꯥꯅꯤꯗ ꯂꯩꯗ꯭ꯔꯁꯨ꯫ ꯌꯥꯗꯦ, ꯏꯄꯥꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤ, ꯅꯪꯒꯤꯁꯨ ꯂꯩꯔꯛꯀꯗꯕꯅꯤꯀꯣ꯫ ꯑꯗꯣ ꯅꯪꯒꯤ ꯃꯃꯥꯁꯨ ꯑꯩꯅ ꯑꯩꯒꯤ ꯃꯤ ꯊꯥꯔꯒ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯊꯤꯜꯂꯔꯨꯔꯕꯅꯤ ꯉꯁꯥꯏ꯫ ꯍꯣꯏ ꯕꯕꯥ, ꯕꯕꯥꯅ ꯅꯆꯥꯒꯤ ꯁꯤꯌꯧꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯅꯆꯥ ꯕꯕꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯖꯔꯣꯏ꯫ ꯑꯗꯨꯝ ꯍꯥꯏꯕ ꯍꯧꯅꯗꯦꯗ ꯏꯔꯦꯜ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯏꯆꯥꯅꯨꯄꯤꯕꯨꯁꯨ ꯁꯦꯟꯅꯕꯤꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯐꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯩꯗꯤ ꯅꯪꯁꯦ ꯏꯔꯦꯜ ꯂꯥꯏꯅ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯅꯠꯇꯦꯗ ꯕꯕꯥ, ꯑꯗꯨꯝ ꯍꯥꯏꯕꯤꯅꯨ꯫ ꯐꯔꯦ, ꯑꯗꯣ ꯍꯌꯦꯡ ꯅꯆꯟꯅꯨꯄꯤꯒ ꯆꯠꯂꯒ ꯂꯩꯔꯨꯔꯣ꯫ ꯏꯄꯥꯁꯨ ꯃꯤꯇꯤꯡ ꯑꯃ ꯂꯩ, ꯑꯝꯇ ꯌꯥꯎꯔꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯑꯁꯨꯝ ꯗꯅꯕꯤꯔꯗꯣ ꯐꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯣꯍꯜꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯗꯅꯕꯤꯔ ꯃꯥꯅ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯂꯂꯩ ꯃꯃꯥꯒꯤ ꯔꯨꯝꯒꯤ ꯕꯦꯜꯀꯅꯤꯗ ꯂꯦꯞꯂꯝꯕꯗꯒꯤ ꯃꯥꯒꯤ ꯔꯨꯝ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯊꯃꯣꯏꯗ ꯏꯍꯨꯜꯗꯨ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ, ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯗꯥ ꯏꯔꯦꯜꯕꯨ ꯁꯨꯝ ꯅꯤꯡꯁꯤꯡꯉꯤꯁꯤꯕꯣ? ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯐꯥꯎꯏꯁꯤ ꯀꯩꯒꯤꯅꯣ? ꯃꯥꯕꯨ ꯁꯨꯝ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯎꯅꯤꯡꯕ ꯐꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯗ ꯁꯛꯈꯪꯅꯕ ꯃꯥꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯐꯝ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯏꯁꯤ ꯀꯩꯒꯤꯅꯣ? ꯑꯁꯨꯝ ꯃꯁꯥꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯩ ꯂꯂꯩꯃ, ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯣꯛ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯃꯥꯅ ꯐꯣꯟꯗꯨ ꯍꯥꯡꯕꯒ ꯑꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯃꯦꯁꯦꯖ ꯈꯔ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯦꯁꯦꯖꯇꯨ ꯂꯂꯩꯃ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯗꯣꯛꯇꯔ ꯌꯥꯏꯈꯣꯝꯕꯅꯤ ꯈꯪꯂꯤ, ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯟꯅꯗꯨꯅ, ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ, ꯑꯩꯅ ꯑꯩꯒꯤ ꯗꯥ ꯏꯔꯦꯜꯒ ꯀꯣꯏꯅꯩ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂ ꯐꯥꯎꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯜꯂꯣꯏꯗ ꯇꯦꯛꯁꯀ ꯑꯝꯇ ꯍꯜꯂꯣ꯫ ꯁꯤꯟꯗꯦ ꯇꯧꯔꯒ ꯅꯨꯄꯤ ꯃꯥꯗꯣ ꯌꯥꯏꯈꯣꯝꯕꯒꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯦ꯫ ꯐꯣꯟ ꯑꯗꯨ ꯐꯠ ꯑꯣꯐ ꯇꯧꯁꯤꯜꯂꯤ꯫ ꯆꯔꯥꯡꯅꯔꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯥꯐꯝ ꯈꯪꯗ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩ꯫
Somdana Chalaima Soroktuda Imang Mangna Tabli Tabli Lai Majak Thoglambadagi Thau Lairamdre Haiduna Leiba Thoglakpani Dukana du Yoshilam Daida Dukan Phambi Nupiduga Pot Leibagi Lairamliba Maunahaduga Wari Sanaba Tare Iche Moigi Iche Lata Khoigi Yumnakanda Phamama Impaldagi Lei Habase Paisa Yam Paiba Nupa Ama Laktuna Sari Malene Adumaina Taini Aiso Toinaga Sulakwa Mali Nupado Pakhangni Su Hairiye Iche Latagi Machanupi Ama Leibado Nupaduda Pigi Khalira Khangde Makhoi Matei Manau Changduna Nupadu Phanabu Honari Male Mama Mapa Leitrikanda Nupadu Ngak Leite Sulakwa Male Machanupi Dusu Imphal Nupaduda Napsile Haina Sutai Maga Patat Kai Nungsinaba Irelga to Pamdra Male Hojiti Paisa Paiba Imphal Pakhangdu di Lukramal Yam Gami Hojikan Leisabisi Migi Machin Men Bangam de Haibuduni Amadagi Anidagi Ahom Asungang Badagi Henjin Paukaya Tamnabaga Mara Lejadaba Kaisukang Jadaba Magi Yaidubu Laiman Ojari Bichalai Mamabo Ahin Batibi Masagi Ijat Bukai Sulaitana Kanbita Hale Migi Machin Haibasi Angakpani Asum Sanariba Wado Hobadagi Loiba Potari Bachalaima Makongdo Tangduna Dukandu the Changbangamdri Mamaidu Laitokduna Luktaduna Mayumai Kairum the Jele Sanariba Waridu Tabada Jalaima Mitlo Pirang Ihore Kulgimina Mabo Asuktina Ubibasina Haipam Kangde Tasing Ikaiba Paure Mayum Yoraduna Magika the Tariba Pamungduda Mamai Upsinduna Kaptunale Kapna Sole Isibu Moina Ihayaba Nupi Nubi Sekagino Asipum Namakse Ahi Maga Babagana Tokan Bangaktan Ima Supati Baba Supati Aina Sitoklakani Kangdana Yumdami Janghangano Haben Buina Janghanbadagi Hojiki Mina Ibu Sumain Uban Ayapin Haina Mamaidu Upsinduna Kaptunale Pendaba Magaloinana Jalaimado